All Manipur Working Journalists Union Amwju na Shillaga Ngasi Dagi taramari Suba Journalist Sport Meet Ching Lemna Houdokkhre Sports Meet Houdokpaga asiga mari lainana Haying Khongbal Ofong Yumfum the Laiba Lining to Sana Mahigi Life from the Giseng Laba Maira Loduna Manipur Press Club Tamna Puraki Maira Loba Adu Amjugi Makada Laiba Tungan Media House Singda Tabaktoriba Paumi Nupa Nupi Kayana Sarukyaki Lining to Sana Mahidagi Laura Kiba Seng Laba Maira Adu Manipur Press Club Ta Purak Laba Matung Amjugi President Bizoy Kaksing Tabam Amadi Editors Guild Manipuri President Kogendra Komdram Sports Houdokpagi Mairi Chukhatki Madugi Matung Amjugi Firal Chinkhatpaga Loinina Sports Meet Houdokle Haina President Bizoy Kaksing Tabam na Lautoki Sports Meet Adu Pangthokpagi Matangda Bizoy Kaksing Tabam na Hai I Paugi Lamda Tabak Toriba Paumi Singi Oiba Sports Meet Asi Sahi Khudingi Leptana Adung Pangthokuna Lakli Adubu Mamang Saidi State Asikitang Dulaita Daba Pibamna Maram Oiraga Pangthok Pangam Kide Numit Marini Chupna Pangthoka Daba Sports Meet Asida Track and Field Event Cricket Amadi Football na Jingba Masana Kaya Tungan Mamfam the Pangtokani Sports Meet Asi Masamo Paba Paumi Kunai Ama Oinaba Amadi Sanabagi Inot Pinabagi Pandamda Pangtokpani Haina Bizoy Kaksing Tabam the Makatana from the K. Taramari Suba Sports Journalist Singi Sana Konabagi Toramasi Ayangasi formal wena open topseri. All Manipur Working Journalists Union Asukui Basai Tara Hena Si Handak Sitaramari Subani Masta Sports Ki Venama Pangtholi Basiki Maru Bamaramdi Akoi Pauming Ju Masamo Fana Akoi Sanabagi Split Asid Laina Lebaki Amati Miamgi Tabak Pangtopang Wakalonda Koi Pangtok Sabani Sang Pau Sang Pana Luna Nana Lebabisi Koi Punamaki Todang Yabisi Tamzage